Ngasidagi April 30 fawba lekai da miyamgi mifam pangthokpiyo haina kokomina phongdokkhre. Yellow Pro kanjanaba miyamgi oiba warep lawjanabagidama khul amadi lekai singda ngasidagi hauraga April 30 fawba paksana mifam pangthokpiyo haina Coordinating Committee on Manipur Unity kokomigi maikaidagi appeal taotharakle. Ngarang nungthil lamphel da leba kokomigi office ta pangthokiba pawgi mifam amada kokomigi coordinator khuraijama thobara hai mass awareness campaign of 2 years of Manipur crisis saibasida kokomi na sinduna pangthokadoriba miyamgi mifam asida kokomigi khangatlaba wangangloi taraga mangarom amadi atopa masak naiba miyoisingna mifam singda satuna wangangani Maroina Mipamada Masangoiba Madi Maroiba Wanga, the Kanagadoribane, Manipur House Oiba Piba Masida Waroshin Porana Bahonabada, Miyangi Oiba Wakalsu, Matautai, Center Sanaduna Toning but the Toriba Singer Sigi Mayokta, Kali Tabak Lokotsigi Haiba Kanagani, Sahi any Faragadoraba Lan Asida, India Langa, Matokaram the Sene, Makoina Lan Asida Kariro, Laudi Haba Lunana, a Koina Kari Taugadaba Taurida Haibagi Matanga Sukumna Kanagane, Paramaduna Miam Amata Oina Lemina Duna Matauta, Tabak Sing Paikadmina si haiki, Mahana Makata na hai, kuki na ko terrorist na status sa taotharakle sahi ani pharaklaba lan masibu India lenga na maitai amasung kuki ani gi marakta thokpa icham samba communal gi irang ama oina uhanna bahonare asigumba India lenga ki thawong asigu miyam punna khangmina baga loinana Yellow Pro kanjana ba warep lominana ba me phamasi pangthokadabane khuraijama thawbana makata araduna thokliba irang asida India lenga na kuki khulai pwaiba singda tongdun leibana irang ase ngasi phawba loisindabane haibasi Manipur miyamna mayek sengna khangnaraba wafamne state asida president rule thamlabasu national highway singda free movement leitriba singda operation tawduna khulai lokhataba amade foreigner singna lusingbu kuki lahawlup singdagi su handopa ngamdaba sina mayek laraba khudamni haike mashalai thokpa yanaba India lengakna thokliba irang sibu communal gi irang ni amuhai national news kharadana China ga khusamnaba lukharana thohanbani haina phongdokle amaromda state asida lebak sembe yaba MLA masing Laina Lengak Sembangam Ludaba Oiragadi, MLA Singna Masamasagi Pam Tadolaga Anova election ama pangthokhalasi hainasu khuraijama thobana makhatana phongdorakle Salai taret ki firal khong net kiba kuki militan ama sire Kangpopi district ki mafam amada maitai ki salai taret ki firal khong na netuna karem na bada yawba kuki militan ama ngarang gari accident thopada sopadagi laika daba ngamdana sire haidi laikidraba kuki militan adu cycle dagi thangtelen lupheng sahi kuntragani thoi apokpa laikidraba lokhohen lupheng ne maha ngarang gari accident thopada sopadagi Kangpopi primary hospital da pukhatuna laikat naraba matung laika naba ngamdana ngaseyok pung mapan ni purum taba matamda laikidabane mahak yauna makhoi kuki militan mari romna maitai ki salai taret ki firal bu khongpang na net pa madi kawbagi video footage sama social media da thadorakibane thawdok adubo kana mongda yaning da phongdokpaga loina na makhoi gi mathakta karamba action laukhatkadage haina amukona center amusung state lengakta khangan kiba laikrabane haidi Ccpur district the curfew thamkhre Ccpur district ki matijang village taleba KNO gi deputy chief thangbang hauki ku yumda haukiba tha sigi taramanga gi ahing nungai pung ama makhairom taba matamda sakhangdaba singna nongbai ron kya kapsinduna aki akhang piramba thaudok ka mari lenana Ccpur da leba kuki amadi zomi khunja singi marakta ongkhanarakpadagi district asigi mafam sinba thungna curfew thamkhre pawosina high district additional district magistrate thangboi gangte na khuyek piduna thadorokpa order amada Bharatiya Nagarik Suraksha Sanhita 2023 ki under section 163 ki makhada district asigi mafam pumnamak total public curfew thamkhibane hairibo order asi haying phawba makhata ba order ama thoktre phawba sanakhigani hairi district asida chathagadoriba total public curfew asi misamyam butang dule tana le hanabugi damak paikhatpa khongthang ne hairi ahauba makholama tholakpadagi mafam aduda leiba miyam mi painaru re hairi Ccpur district ki sahai lambida leiba ilembengda ngasino ngalamdai pung amagam minute tararom tarapa matamda khanghaudana ahauba makholama tholakpadagi mafam aduda leiba miyam pakhatnaru re hairi police tagi phangba pawgi matungina ahauba makhola du thokiba mafam aduda Ccpur police ki team ama sangsinduna yengsinki mafam aduda bom pokhaikhre masen makai amata taramba thengna kide tawbatabu mafam aduda kariguma posa ama pokhaikhre mamidi uba phange makhatana mafam aduda pokhaikhre do bom la haibagi sapchaba khangdoknaba mafam adudagi laibak ki sample lawduna test tawnabugi damak thakre haidi ahauba makhol du kanana mataw karamna thohalakibano haiba khangdoknabagi damak Ccpur police na makhatana thijinbagi thabak haukre haina pawosna makhatare
Khuga turelda nga sire ka taotharakle ising test taokre ngara ayo anganbada Bishnupur district ki kumbi AC ki manung sana laiba torbung saiton phauna seliba Khuga turel gi matadam Khuga dam mapada amubai sing Sursanpur romdagi sentharakpada natana asiba nga kaya taotharakpa thengnabadagi miyamna mipaiduna PhD department da pau piraba matung department asina turel gi sing asibu hu senbra haiduna test tawnaba sample lokhatkre hairi pau asina makhatana hai Khuga turel asi Sursanpur district ki tongan mafam sing phauduna lakpa matung Bishnupur district torbung saiton da laiba matadam Khuga dam thongkhong mapa dwaida amuba ising senthabada natana asiba nga kaya taotharakpa khunja singna ngarang ayo anganbada thengnaki thawong adu ubadagi khunja singna PhD department da pau pike pau he phangbaga department ki mihut sing laktuna tongan ba mafam kharadagi ising gi sample test tawnabagi damak lokhatki department ki mihut sing aduna ising adugi sample test ki report khudakta piba ngamloi nongmanini gi manungda soidana pirake haina khangalamki haireba ising asigi test tawbagi report laktri phawbudi miyamna ising sijinabigano haina pautak piramki turela si Khuga dam phawraga Bishnupur district ki kumbi ithai phawraga Manipur river da taduna Myanmar tamna chentha khigadaba isingni tawadabu Sursanpur gi sentharakpa ising adu amubu masu oibada natana manamsu namthiba phawki turel gi ising adu da achaw amate apikpa nga makhal kaya siraga taotharakpa miyamna thengnaki khunja singna phongdorakpagi matungina de thawong asi kuki singna isingda huoi tharaklabra haibagi singnaba lai haidi lakliba numit mangani maya oirap kanba nong churaba yai hairi IMD na piba report amagi matungina ngasidagi tharaga lakliba numit mangani asida Manipur yauna awanong pokta akhak araw amadi nonglenuk sa jauna maya oirap kanna nong churaba yai hairi Manipur Assam Meghalaya Nagaland Mizoram amasung Tripura da lakliba numit mangani asida pungda kilometer nifu yangkai phawbagi changna setpa nonglenuk sitkaloinana nong churaba yai aduga ngasidagi hauraga Manipur Nagaland Mizoram amasung Tripura da nong kanna tagani hairi Liangmai khunsing kuki singna khongul muthatlaga lakri haina prinamaina phongdokhre lamdam asida yelhomi phuruk ama oina leminaraklaba liangmai singi khunsing asibu kuki singna khunda silaga maming hongdoklaga khongul muthatpagi moongda chatharakle haina social activist Ccpur prinamaina phongdokhre New Delhi ki Press Club of India ga pangthokpa pawgi mifam amada hai kaubru singsang pareng asida liangmai phuruk ki miyo singna haukiba chahi lising amang changarung gi mamangda khunda letaduna lakpane liangmai singna kaubora kaubru haina khangnariba mafam asi lining laison culture amasung puwari ga sagonaraklaba mafam ama oina lakhibani aikhoigi ifai fu singna kaubora asi lamdam asida Christianity laktringai gi mamangda khwaidagi aruba lai ama oina ira thongni tongnaramlibani haukiba decade kayada ipai pu singna thambiramba mafam se khudum chansin khre haina palladuna leptana lam khopchinba namduna tanthokpiba irang na mafam singa duda liangmai furuki miyo sing leiba ngamlaktabadagi thadokibani matam aduda thamlamba mayek senglaba lamkhai paringa du laitre Lairamba khunsing maming hongdoklaga khongul muthatkre haiki mahana hai matam amada uilong koramba khun chalwa onthokre kasan longla gelnel nabumaina waichong nongmaina kotlen gailongna sangubung alingna songtung ganongna mauhing pingjengna haipi karalongna pimolding haina mingthon khre hairiba maming hongkhraba khunsing asi kuki singna khunda silaga leiri makoina sathiba kihan khanganba amasung lining laisolgi thabak tawbada athingba kaya thamli hairi loina irang asina maram oiraga National Highway to Imphal Dimapur lambida lona yadaba tax sing khongatpa lona yadaba tax kya khongatle masiga loina umang pak sana koktholga popi pambi thabagi thabak sathaba hengalakle hojik chathariba achamba law and order ge issue oina lawba yaroi masidi ipai pu singna thambiramba lamasi kannabagi damak thengnaribani maramasina lengangna athuba matamda India government Manipur government da lamloksiliba se lephannaba phuruk kharana honaragre tumina leiba si asonba nate violence na karimata kanaba purakte haike Mark Thamang Haukip Zelda amuk yaukre India lenga ki mayokta lan hauba amadi lan haunaba honai haibagi Maralda Zelda lerakhiba Mark Thamang Haukipu Special Judge NIA Imphal West na thadokhinaba wafam lakraba matung ngasi atopa case amaga mari lenana Judicial Magistrate First Class Imphal West na Judicial Custody da Zelda thajinkre haide Mark Thamang Haukip Government of People's Democratic Republic of Kukilen Kawalup amagi President ne mahak Sursanpur gi High School Bank Molnong Khuldagine umja 2001 gi November 23 da mahak ki Facebook amadi Twitter account dagi ima haiphairani guiding lu gi matangda tongan wafam sing phongdoklubagi damak Imphal Police da arrest tawkhibaga case amaga mari lenana Mark Thamang Haukip Imphal Police ki team amana court ta puthokibani court ta putholaba matung court na Judicial Custody da leinaba order takibani amadi mahak case asigi damak jail da thajin kibani haide
Security ngakdaga ching kaba yahanaba Home Minister da taksin kre haidi maitai singi senglaba laifam oireba thangjing sing kaba da kuki singna athingba pirakpa sigi matangda maitai singi lop amana Union Home Minister da aiba serol piduna wakat kre thangjing sing kapam amasung madugi akoibida security force singna ngak selaga miyam sing kaduna lai khuramba yahalu haina Home Minister da taksin kibane haidi maitai Heritage Welfare Foundation na Union Home Minister da haukiba lebak pokpada pisin kiba aiba serol amada hai maitai singi senglaba laifam oireba thangjing sing da lai khuramba kanaba honabada athingba thambire Ccpur district manungda leiriba sigumba senglaba mafam asida maitai singna lai khuramnaba honabada maitai singda constitution na piriba kanglongi wangda thabak thorom kya chatharakpada natana kihan khanganbagi thabak chathare makoina chatharakleba khongthang asi Hindu singna Kailas kaba amasung Muslim singna Mecca da lai khuramba chatpada athingba piba gumbani haina palladuna lai khuram phamgi chingthak aduda khulai paiba miyoy kya leiduna chingkarakpa sing kihanaba thorang tawre kuki singna chatharakleba thawong sing adugi saktam utpa video singsu Home Minister da pisin ki haiba wafam yauri Manipur da President role thamkraba amasung security personnel la ama hena thajilakrabasu miyamna lai khuramba chatnaba lambi sing hangdokpa ngamdre haina palladuna sahi asigi March 9 dagi hauna Manipur da free movement lehalagani haina Home Minister na lauthokrabasu kuki singna national highway singda chathariba lona yadaba blockade asina maitai sing makhagi lambi da chatpa yadaba ga loinana mamal tanglaba flight ticket sing kakpa ngamdaba kya yauri haiki Home Ministry na Manipur ki national highway singda ayada panjawduna chana hanaba order tawkrabasu leiriba phibam di hanadagi thoina hongbo uba phangde maitai singna singi lamda chatpa ngamde adugu kuki singna maitai sing kundaba Imphal tampakta changba ngamdre Manipur da irang hek hawrakraba matungdagi hauna muknariba phurup ani asi buffer zone khaidoknaraga thambaga loinana security force na ngak selaga leiri buffer zone lalaga chathogisin tawba yareba phurup asi maitai pangal amasung mainland India dagi lakpa miyoy sing khaktani maitai Heritage Welfare Foundation ki maikai dagi phongdokleba wafamde India lengakna Manipur da rule of law lai haiba khangangadabani loinana miyam da constitution ki ngaklong mapung phana phanghangadabani maitai singna thangjing sing kaduna lai khuramba chatpada aki akhang phawhalakpa si constitution na piba freedom of movement amasung laining laisol chathabagi hak adu matpani thangjing kaduna lai khuramba pamba miyoy sing adubu mapung phana lai khuram hanaba lengakna honabaga loinana athubada athengba piriba miyoy sing adugi mathakta legal gi oiba thabak sing paikhat pinaba foundation gi maikai dagi Home Ministry da taksin ki loinana miyam aki akhang yauduna lai khuramba ngamhannaba security ki ngak sel gi thawang sing thangjing gi lai khuram pham amasung miyamna chatkadaba lambi loinana manak nakpa mafam singda lokhatkadabani haina su phongdokhe turel gi isel kangdana chenaba kuki sing serak piraga laksin si haina pandam pause gi editorial da thamlakle ising na thawai ni ising yaudrabadi miyoibada natana thawai panba khuding maksu hingba ngamloi dawribani haibase malem da leiriba mipum khuding makna khangna duna leire malem da leiriba lengni paliba khudimak ising gi mapan tang duna leiribani haibase khangna miyoibana ising bu section na sijina dabagi mami tariba se maroina Manipur gi miyam asini haibi yai nakala maronda Manipur gi singi lam maroina status da cheleba turel singi horakpham maruda umang kokthokpagi changka hena wangkhibadagi lamdam asigi turel sing kayamuk sahi chupa isel kanglamdaba sing adu haukiba sahi kharagi mamangdagi firal lamtagi matam isel piktharatuna sajibu tha amadi kalen gi ahauba chayol gi matamda isel lepkhibagi moongda leirakpadagi state asida thangna sanabagi isingi awaba mayongnaba haurakle amaromda malem gi oina mahusagi ayingasa nongnusitki phibamda ahongba kaya leirakliba si miyoiba khunaina ayambana thohanbani haibasima isumda sumduna leirabani malemda leiriba thawai panba sa usek amadi lengni paliba singna mahausa lairembina sem saduna ningsingba thoktraba matamdagi thambiduna leiraklaba mahausa gi oiba singpa turel umangwamang kayabu sokhandana kaihandana thamlabasu miyoiba kunaina amang atak kayamuk haibadi malem gi oina sakha thorang kaya paikhalakpada mahausa gi oiba masak kayamuk kahelakpadagi ngasidi malemda sabagi sang nongma gi hengalaktuna ngasidi global warming na miyoiba gi hengbada awaba chaitheng pibagi changsu nongma gi hengalakle oiragliba phibam asi malemda leiriba miyoiba khunaina thokhanbani atopa thawai panba amatana natte haibasi ngasigi malemgi miyamna khangna lepalaitana mahausa lairembida singnaba leptriba asigi mahaina ngasigi miyoiba khunaida achoba chaitheng pirakpa sidagi kharada oirabasu hanthanaba ngasigi malemgi miyam maroina Manipur miyamna state asigi umang wamang kannaba honaba chungani khalle nakala maramda haukiba chahi humphugi mamangda state asida leramba umang wamang sing
ꯄꯨꯝꯅꯃꯛꯀꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯃꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯆꯥꯗꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯂꯣꯏꯅꯅ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯀꯥꯏꯗꯅ ꯂꯩꯍꯧꯅꯕ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯂꯒ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯟꯅꯕꯒꯤꯗꯃꯛ ꯎꯃꯪ ꯀꯟꯅꯕ ꯑꯃꯗꯤ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯃꯨꯛ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯝꯊꯤꯡ ꯊꯤꯡꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯪꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯝꯕꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯆꯤꯡꯒꯤ ꯂꯝꯗ ꯎꯃꯪ ꯀꯟꯕꯗ ꯈꯨꯔꯧ ꯊꯥꯡꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯝꯕ ꯑꯃꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯃꯤꯇꯩꯗ ꯃꯔꯥꯜ ꯁꯤꯔꯒ ꯑꯔꯥꯟꯕ ꯉꯥꯛꯇ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯌꯣꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯀꯪ ꯊꯣꯛꯄ ꯏꯆꯥꯎ ꯊꯣꯛꯄ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯒꯤ ꯆꯥꯡ ꯍꯦꯜꯂꯛꯀꯅꯤ ꯈꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡ ꯆꯩꯔꯥꯛ ꯄꯤꯔꯒ ꯂꯥꯛꯁꯤꯜꯂꯒ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯀꯪꯍꯜꯂꯣꯏꯁꯤ ꯍꯥꯏꯅ ꯊꯝꯂꯛꯂꯦ꯫